Ichaw asina maram oiraga miyamna khamthengna wanaringai cheraga sida nongmada tangai fadana changdaba yadraba polam singi mamal hengana yuanba yaroi haina Federation of Civil Society Organizations Folks ki IPR Secretary Naris Mangalna thadurokpa cherola mana khangalakli Cherola sina hai ichaw asina maram oiraga lamdamasigi mafam kayada chana thangnabagi polam sing marang kaina phangdabagi awaba khamthengna mayok naringai cherakta lalon itik tauba myoi kharana nongmada changdaba yadraba polam sing yoningba mamalda yonduna miyamda awaba piriba se khudakta lepkadabani hiramasigi matangda starasigi wear and measurement department na midieng changduna mamal hena yolamba sing khudakta thingzingadabani fox na drive chatharakpada pochegi mamal hengana yolamba thengdarabadi maduda thoglakpa afafatagi tekcha khudingmak masa masana pujagadabani masigi mathakta ichawasina maram oiraga awaba nanglaba sing amade temporary oina hangliba relief camp sing da lairiba miyamgi hidak langthak amadi chana thaknaba polam sing mari lainabo authority na matam chana yauhanaba singadabani nakalamaromda lamdamasida iram lokhong matik chana leitaba amadi turel maru singda umang wamang paktagnana kokthokibadagi ichawasi mayoknabani haina fox na lawi maramaduna iramasigi matangda midieng changduna Mari lainaba department da ahenba senthang matik chana kaitharaga tungkoina chanaba yaba policy ama paikhatpagi tangai fadaba leire tha asigi amadagi thokliba ichawasida khurai gi tongan tongan mafam kayada fox ki president luchingba awaba taraba miyoi singda tengbang polam sing kusinakre haina so cherola sina makha tari